Master S. Irabot, Social Worker K. Ningthemjau, Kerek GP Upapradan, Waidatana, President Member Singh Oike. From to the third position, holder Medka withdrawn the MLA Dr. Usam Deven na Mahaki Saitagi Lupak, Lak Amaki Seli Mana Pibalona, Takuni Lupa Lissing Home Mahaki Linasu Pig in Hike. Masidanatana Tongan Tonganba, Muyakanasu, position holder Amadi, first divisioner Sing da Sel Gimana Pituna Pon Tawake. Board of Secondary Education Manipur, Washam Nalowa, High School Living Certificate Examination, Kaksing Center Dagi position Lower Krabi, Mairoi Home Sub position Palak Krabi, Medica Huidrom, Mapan Suba position Palak Krabi, Manglabam, Sania Amadi, Kurumdo Suba point Palak Krabi, Marangtem Devrani Amadi, Kaksing Higher Secondary School Dagi, First Division da Mai Palak Krabi, Mairoi Ahumbu, Harau Tam, Okpagaloina, Assam Kudol, Pituna Pulling Tower Pagi Throm Ama, Kaksing Higher Secondary School da Youth and Students Development Organization High Naming Ba, Kaksing High School Metric Base 1979 na Sindona Bangtok Kray. Ngasi Bangtok Kiba Throm Aduda YSDO gi President KAS Dharmadas Samadi, Kaksing Higher Secondary gi Principal N Nomita Devina Throma Pusing on a Sarugyaki. Amrunda Council of Higher Secondary Education Manipur, Amasung Board of Secondary Education Manipur na Lowa Class 12 Amadi Class 10 Examination da Moirang Municipal Council gi Ward Number 2 Konjingam Leka Youth Welfare Association na Konsinba Mapam da Laiba First Division da Mai Pal Kraba Mahiroi Singh Taram na Okpagalona na Certificate P Duna Puning Tawat Kray. Konjingam Leka Youth Welfare Association Moirang Sinduna Konjingam Leka da Pangtokiba Thoramadu da Retired EO K Mohendros Retired SSB K Ibumsa Leka gi Ahal Ais Babusan Amasong Moirang Kendra Apunba Mera Paivi Loop Mera Paivi Ima Loop ki President K Padmona Maru eva music oina saruk yaki throm aduda association asina konba mafam dagi handak haidokiba class 12 exam da first division da pass torkraba mairoi ani amasung 10 gi exam da first division da pass torkraba mairoi taret amadi laikai top topper sing oirkraba angang singda association asigi maikai dagi sale amadi certificate piduna taram na okpagaloina na puning thawtki Nungaijing Kuding Lepa Laitana, Apaba, Magun Leba, Mayrusing Putok Nabagi Pandamda, Library Information Center Kaksing the Sin Lang Duna Pangtok Duna Lakpa, Special Sunday Samriga Kunganipan Suba Akanava Thoram Nasisu, Center Asina Sin Lang Duna, Center Sigi Mipun Sang the Pangtok Ray. Nasi Pangtok Kibatrom, Adugi Mapung over Thoramda, Handak Taido Kiba, Kosem Loba, Higher Secondary Examination, the Art Stream, the third position, Lower Krabi, Naurem Jessica Amadi, Science Stream, the Mapan Sub position, Lower Krabi, Naurem Sovereignty. Hawalagiba Mahiro Singa Wari Watai Sanaban Oiki, position holder Warakrabi, Mahiro Ani Asina, Makoin Matokramna, Matamangandana, Honakiba, Makoi Makoigi, Oibat Tongan Tongan by strategy Semba, Stress Matokramna, Mayok Nakiba, Amadi, Makoina, Tenakiba Awa Nuaikaya, Adu, Marik Sumna, Tamduna, Hawalagiba, Mahiro Singda, Tahanduna Punging, Loksing Ohenke. Kaksing Assembly Constituency MLA Oduna Miam Gitawal. Tromlaba Yankom Tambal Nasi Masagayum Kaksing May Lekai Yankom Lai Paringa Live the Lake Hidre Lake Hidraba Yankom Tambal Apopa Lake Hidraba Yankom Yaima Amadi Yankom Ongbi Kritimala Anigi Masanupa Oina Inkumza Lissing Saman Kunganipan Gi November Kunipanda Taibangda Kongda Rake Yankom Tambal Inkumza Lissing Samapan Marpumanga the Manipur State Assembly Mikalda Independent Mirep Oina Mai Paktuna Kaksing Assembly Constituency MLA Oina Sahi Mangagi Tam Ama MLA Oina Kaksing Sigi Sakot Taurangi Tabakaya Paktolamki Masagi Sahi Maudraga Mari Sukre Yankom Tambana Lake Hidabada Tongan Tonganba Lup Singamadi Mui Singna Awaba Pongdok Manipulenga ki Relief and Disaster Management Department Senduna Disaster Management gi matangda numin ini sathagadaba training program ama ngasi hodokre Kaksing district ki hianglam makha lekai da sathakiba training program aduda SDRF ki tongan ba expert singna yaduna miyamda maihau langpok yuar haba yauna atei khudak ta thokba khudong thiba singbu matau karamna thenagani amadi awaba taraba singdana matau karamna mateng pangani haibagi matangda takpi tambiki Training adugi matangda SDRF Manipur gi Sub Team Commander Okram Achobana Manipur asi yuar haba yauna mahusagi amadi kusem gi khudong thiba kaya asi yamna toina thokba lam amani maram asina asigumba khudong thiba kaya asidagi
मियाम असी खरदा ओइबसु ngakthokpa ngamnaba training program asi pangthokpani loinana asigumba training program asi makha tanasu state asigi tongan tongan ba mafam singda pangthoknaba pandam thamli maram asina kanagumba training asi pangthokningba pamlabasu lenga ki relief and disasters management department da pau phawiru haiki Tenopal district police na lupa crore taruk lakh kuthra mapan longi oigedaba brown sugar fagat pangam kre thodok asi nungti tawbugum ngasisu SP Tenopal Golianmang IPS ki pautak makhada Tenopal police station ki team amana makhoi gi check post point ta lambi da lakpa gari sing check tawbugi thabuk sa thaki nungthil pung mari rom tabada Maruti Suzuki Ertiga number na UP 15DQ0457 ama lakpagi khamduna check tawda gari adu da sapon cap humdra humdoida brown sugar sing adu yoramba thengna khibani haiba brown sugar adugi arumba kg ohumga gram chamaga marfu mapandi brown sugar amade car aduga loinana gari thorokba more ward number 1 jalengphai village dagi khaijang baite ko miyoi amasu phare phagal polom amadi miyoi Tenopal police station da khusin nabaga loinana station asimakta da NDPS Act 1985 ki makhada case amasu register tawkhre hairi Manipur State Sumang Lila Council amadi Theatre Mirror Imphal ani na punna khosam naduna iboy ama Sumang Lila Sanglen da satrakhiba kunginipan suba moirang parbada yumpham oiba thamagi training gi manung sanna numit marini sathagadaba Festival of Narrative Art Form in Manipur gi oina nini sanba numit ki oina lairik haiba thiba utpagi thorom pangthokre thorom asida L Tompisak Singh President Manipur State Cooperative Union na athoiba mithong amadi G Dharmadas Sharma Deputy Director RN Culture Department na thorom mapu oina saruk yakhi thorom ga mari leinana Project Director Nabaware pana haikibada ariba art form singi manungda lairik haiba thiba asida yauriba nunggi oiba uhan thok ase hawlagliba artist singda khangan gadabani haibagi pandamda uchchabani haina phongdokki Manipuri culture, Manipuri sensitivity, the whole PAODAM school curriculum the Chandana, syllabus the Chandana, new educational policy 2020, my Yawi, implement to Miragadi, Loina high school, the Tamani, police, the Tamani, but the mother I call the unknown civilization number. An awakening civilization, a broad, golden civilization. Himachal Pradesh Wushu Association amadi Wushu Association of India nu senduna Himachal Pradesh ta July 10 dagi tramari phawba pangthokhiba Sub Junior National Wushu Championship ta Kids Foundation Gari Airport Road ta tamliba Mahiroi Yaiphawa Khurai Jamna Taishikwan Group B 42 form gi Kanup amadi Taishikwan Group B short 42 Kanup form Kanup animakta gold medal ani lorkre panbayai saliba sahigi asigi March ta Tamil Nadu na pangthokhiba Wushu Championship tasu Taishikwan Group B short 42 form da silver medal amadi Taishikwan Group B 42 form da bronze medal pangkhiba laikhrabani All Jirbam Sports Association ki office ta Jirbam Olympic Association ki sahi ki general body meeting pangthokre meeting adu da Jirbam Olympic Association ki president M Brajakanta vice president S Maniton amadi KSS Ashok Kumar na mathangsina thorom mapu sing oina saruk yakhi Jirbam Olympic Association ki member oiramba laikhidraba TSBB O Mangi Maitai amadi L Anil gi mafamda ikai khumnaba utpa oina minute aba tumina laikhi tungda Matung sahi mari ki pugadaba anuba office bearer sing oina president da L Ranjit Kumar general secretary da CS Ranjit Kumar amadi treasurer da T Sanjitpu country hairi ngasi Jirbam district ki manung sana leiba sorok atingbi khunu gi community hall da paring naina Manipur State Rural Livelihood Mission sinduna Jirbam city block ki trama thoisiba self help group tare na pun sinduna village level federation sembagi throm pangthokre throm aduda Panjel Club ki advisor L Budhiman MSRL MG Block Mission Manager W Premchan BLF Zirbangi KH Ratan amadi NG Bogendrona Chief Guest President amadi Guest of Honor oina saruk yakhi Tharongga mari leinana MSRL MG Block Mission Manager Zirbangi Wahengbam Premchan hai BLF semliba asi
gi pandamdi manaba khunai ema thamba ngam thamba matamda self help group singbu mapangal kanba self help group ohenba awa ana tarba sing mapuroba laikhidra bi sing amadi nama soiba sing mateng pangba bank singa aphaba mari thamba amadi hilghat ki club organization mera paibi pradhan member amasung lenga ki loisang singa khusam naduna sakhot thorangda saruk yaba asini haina phongdokhi IGR South ki miyang makhada ngasi more da leiba 5 Assam Rifles the senduna more da leiba Kula and Ivelai Girls Children Home gi nupi masa sahi nipan dagi trauma phau bagi manung da leiba singda makna lang bagi camp ama pangthokre more haino makhong laikai ward number 7 da leiba ima kondong Laimbi harau bungda sathakhiba lem na laing bagi camp aduda manga suba Assam Rifles ki makai dagi Dr. Amri nurse sing yauki ngasigi laing bagi camp aduda lem na hidak langthak singsu piduna punna nupi masa kunlom yauna laikai adugi mioi singda laiki loinana kuloyan Ivelai Girls Children Home asigi staff singna manga suba Assam Rifles na home asigi angang singda lem na laing sathakhiba asida thagatpa phongdorle Jammu and Kashmir ki Pulwama da terrorist na attack chathabagi thodokta paramilitary officer masire masi security force singda terrorist singna chathagiba ani subai technique police la haikibada Pulwama ki Gangu crossing da leiba check post amada terrorist singna nomai kapsilaki attack adu da soklaba Central Reserve Police Force ki sub inspector Vinod Kumar soktuna hospital lakpada mahak sina purakle haina doctor singna phongdoki attack adu hex thokhibaga security force singi personnel kaya sangsinduna mafam adu da thi humbagi thabak su chathaki haukiba leba pu numitasu Lal Bazar area da leba police check post ta terrorist singna attack chataduna Jammu and Kashmir Police Assistant Sub Inspector Mustaq Ahmed Hadki ISIS ki propaganda arm ama oiriba anakna attack adu makhoi sathaki bni haina claim torokre makha taba attack ya sathaki gani haina su threaten toroki hairi hojik sathariba Amarnath yatra gi namak security personnel sing high alert leibani yatra gi lambi da security personnel naknu senari bani haukiba tha taruk asida terrorist sama hena security force sing na sathakiba anti terrorist operation sing da hat khre hairi Tamil Nadu gi Kalakuri ki district ta leiba Sakti Metric Higher Secondary gi Mahiro nupi masa ama matanta sikhibagi matungda hingsa gi thokroksing thokre saura protesters singna nungna thabdagi police ki mioi tara soki protester da mioi mayam ama su yaksilaktuna dan phangma sab manakre hairi naha kanglu amana tractor thaujilaktuna bus khara da attack tauki school bus sing amade police gari kya mai thaki phibam madu laksinaba police na force sijindaki Class 12 Tamlibi Mahiroi nupi masa adu oja singna torture tawbadagi matomta sijakhibani hairi yamlaba mioi kaya na mara lerba oja singbu action lokalo haina ngasi demonstration su sanchin khibani Tamil Nadu Chief Minister MK Stalin na thawdok adu nongai taba phongdokki police na thijilaba matungda mara leba singbu ahak paselak pigani hairi DGP amasung Home Secretary bu Kulakurisi da satuna yengsiluna bakhangan khre miyamna sawba phatabiu lengakta thajaba thambiu haiki Kulakurisi amasung Sina Salem Taluksta Code of Criminal Procedure ki section samagni phumari thamjing khre violent protesters singda Tamil Nadu ki DGP Sulendra Babuna akanba warning pikre hairi PMK chief Ambumani Ramados na haikibada police na maral Live sing the action low datuna on a tiny of the tabak tawduna lere school adu lalam labde action lokalu lan de hargan school amade parents sing ma ke dagi maramadu phajana hayu haibo hamsu man phongdokki sanabagi pauda double Olympic medalist PV Sindhuna Sinagi Asian champion Wang Zi Yibu Kunmathoi Mapan Tramathoi Kunmathoi Tramanga da maithiba piduna Singapore Open Super 500 ki title phangwangam khre Sindhu Singapore Open ki title phangba ani suba India ki nupi sanaroi amadi India ki oina tournament asigi title loba ahum suba badminton sanaroi oire sahi asida tournament asigi title asi tharga Sindhu na sahi asida title ahum lobungam khrabani Yaisa Football Association Sinduna Yaisa Football
Arena Kaksing the Sathariba Marishuba Yaisa Football Festival 2022 under 14 years ki ngasi sanikiba match ki anigi hanba ground da FC Lamjauna anti football team bu Panjal Mari amada maithiba pikre aduga anishuba ground na ETHLFA Waikhongna UBSA Mantakpu Mari ahumda maithiba pikre Hauzik aroibada maroi pawhon pijari Wasem amri kosem na lowa examination singda position lor kraba amadi thawang na pass tro kraba mahiro sing taram oktuna puni thawat pagi thawat sing palthok na kre Disaster management gi matang da nomin ini sathagadaba training program masidagi hodokre Jammu and Kashmir da terrorist ki attack da paramilitary officer amasire loinana PV Sindhuna Singapore Open Super 500 ki title phangba ngamkre ngasigidi image problem sandok saba matang asal loijari myamu amuk hanna khurumjari